अहानबमक्तदा संजित शर्मा पुनमकपु खोरमजरी मूवी स्टोरी मनपुर ngasi amuk mayam gi mafam da puduna laksari ba film asigi maming Doctor Strange film asi 2016 da release tawkiba action adventure Hollywood movie mani film asigi maram da kharadang panjarabada IMDb da 10 gi manung da 7.5 ki rating phangi Rotten Tomatoes da 89% gi fresh rating phangi Metacritic da 72% gi score tawi Google users na 88% gi like piba aduguma film amani film asigi director Scott Derrickson aduga producer na Kevin Feige na oi अदुग फिल्म से नंबर संखिब सेनफमना US डॉलर मिलियन चामग हुमफुमंगा दगी मिलियन चानी ग कुंथ्रा तरुक फाव संखि हाइरी अदुग फिल्म से तानखिब बॉक्स ऑफिस कलेक्शन ना डॉलर मिलियन चात्रुक ग हुमद्रा तरे तानखि हाइरी अदुग फिल्म सिदा मरोइब सक्तम लांगलिब खरगी ममिंग पंजरबदा फिल्म सिगी मेन हीरो डॉक्टर स्टीफेन स्ट्रेंज समना डॉक्टर स्ट्रेंज हाइन खंगरिबा सिगी सक्तम लांगलिबा बेनेडिक्ट कम्बरबैच फिल्म सिगी हीरोइन क्रिस्टिन पाल्मर की सक्तम लांगलिबी राचेल मैकआडम एंशन वन की सक्तम लांगलिबी टिल्डा स्विंटन बैरन मॉर्डो की सक्तम लांगलिबा सिवेटेल इजियोफर वोंग की सक्तम लांगलिबा बेनेडिक्ट वोंग फिल्म सिगी मेन विलेन कैसिलियस की सक्तम लांगलिबा मैट्स मिकेलसन फरे मयाम अय हुजिक फिल्म सिगी वारी लिबा हौजरगे फिल्म सिगी अहानबा सिनमक्तदा उटलिबसी नेपाल की काठमांडू हाइबदुदा उटली मफम असिदा उटलिबसी यामना लीरबा लाइब्रेरी अमनी मसिदा काइसिलियस कौबा फत्रबा मियोय कांगबु खरगी टीम अमा चंगसिलगली मखोइना मफम असिदा संगसिलगलगा मफम असिगी लाइब्रेरियन अदुबो हातोकलमी अदुगा मफम असिदा यामना मरुओइबा लाइरिक अमसु लैरी लाइरिक असिबु काइसिलियसना लौथोक्तुना लाइरिक असिगी सेना खरसु महांगना सेगाइरमी असुमना तौरिंगी तंजा असिदा मफम असिदा मियोय अमसु लाक्लमी मियोय असिगी माइथोंग असि उत्ते मफम असिदा लाक्लिबा माइथोंग उत्तबा मिसक असि एंशन वन हाइनसु कौबा अदुगा गुरु इमा हाइनसु खंगनबा नुपी अदुनी महाकसी लाकपदगी काइसिलियस की कांगबु असि मैजिक की मई की चक्र अमा सेमदुना मफम अदुदगी नाथोक्तुना सेनखिरमी अदुगा मफम असिदगी मखोइना नाथोक्तुना सेनखिरगा शहर अमदा फाउदोरगलमी मतम असिदा गुरु इमा हाइरिबी असिसु मखोइगी तुंग इनदुना तानरगलमी अदुगा गुरु इमा असिना मागी ओइबा मिंगसेनगी संसार अमा सेमलमी मिंगसेनगी संसार असि माना हेक अपाम मोंगदा मसक ओनबा यारमी मफम असिदा लेरिबा बिल्डिंग सिंग असि गुरु इमा हाइरिबी असिना ओलहननिंगबा मसक अदु ओलहनबा याय ओहननिंगबा मोंग अदु ओहनबा याय मफम असिदा गुरु इमा गा काइसिलियस की कांगबु असिगे यामना तमथिना फुनरमी मसिदगी गुरु इमाना मखोइना ngasai सेगाइरगा पुखरिबा लाइरिकी सेना सिंग अदु महाकना मुन्ननबा होनरगलमी मसिदगी काइसिलियस की कांगबु असिना अमुकसु मैजिकना मैगी चक्र अम सेमदुना मफम असिदगी नाथोक्तुना सेनखिरमी गुरु इमागा फुनरिबा काइसिलियस असे गुरु इमागी सात्रनी काइसिलियसना फंगलिबा पावर खुदिमक्सी गुरु इमाना ताकपी तंबिरगा मंगोंदा पिबिखिबा पावर नाक्तनी गुरु इमा असिना अफब थबक तवी अदुगा काइसिलियस हाइबसिना अखोगी पृथ्वी सिबु मांग ताकनबा थबक तवी असुमना अनि असि यानरक्तबदगी काइसिलियसना गुरु इमागी मफमदा नमथाक तौदुना महाकी मायोक्ता लेबा मिसक हाइबदु ओइखिबनी अदुगा हाइरिबा काइसिलियस हाइबसे फत्रबा एलियन कांगबु सिंगा पुनसिनख्रे मखोइना पृथ्वी सि मांगहनबा होनबदा काइसिलियसना mateꯡ पांगली मसिगिदमक्तनी महाकना लाइरिकी सेना खरा सेगाइरगा पुरिबसी मसी महाकना पाइखिबा तारगदी पृथ्वी असिदा अमांगा ताथोगनबा याबा थबक या तौरकदबना गुरु इमा हाइरिबी असिना महाकपु तानरगा लाइरिकी सेना सिंग अदु मुन्ननबा होनबनी अदुबु मफम असिदा लाइरिकी सेना सिंग असि मुनबा फंगहौद्रे काइसिलियस नाथोक्तुना सेनख्रे अदुगा मथंगी सिंद उल्लिबसिना न्यूयॉर्क सिटी दा लेबा डॉक्टर अमा उल्ली महाकी ममिंगना डॉक्टर स्टीफेन स्ट्रेंज कौई महाकसी यामना हईबा न्यूरोसर्जन डॉक्टर अमनी महाकना हईबगी चांग असि अदुकी मतिक ममिंग चल्ली अतोप डॉक्टर सिंगना सिरनी हाइदुना लाउथोख्रबा पेशेंट क्याबु महाकना सर्जरी तौदुना हिंगनबा ngami महाक असि यामना नापन काबा डॉक्टर अमसुनी अदुगा महाकना तानबा सेनफमदगिदी चादिंग तौबने हेनबा मियोय अमसुनी सुक्सोई सोइदना सिरगनी हाइबा पेशेंट क्याबुसु महाकना सर्जरी तौदुना हिंगनबा ngamkhiba फावरबा डॉक्टर अमनी अदुबु नोंगमदी हाइबा डॉक्टर असे लंबीदा कार थौरिङेदा यामना साथीरबा एक्सीडेंट अमा थोकले एक्सीडेंट असिदा महाक मसा यामना साथीना सोकले अमदी महाकी खुदकी सरुसिंग असे पुंकाई काइरमी महाक लाइबक फबदगी सीबमक्ति सेहौद्रे अदुबु महाकी मखुदसी यामना साथीना सोकमनबना महाक पाइथोक पाइसिन तौबा ngamdre अमदी महाकना अतोप पेशेंट सिंगबु ऑपरेशन तौबा ngammaroi महाकी मखुद असे हौजिक यामना साथीबा फिबम अमदा लेरे हारिबा वाफम असि डॉक्टर स्ट्रेंज ना खंगलकपा मतमदा महाक अदुकी मतिक वाखन नुंगाइरमदे महाकी सिनफम असिबु महाकना यामना पामजबा मिसक अमनी
ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯖꯁꯅꯨ ꯆꯪꯅꯤꯡꯕ ꯁꯦꯟ ꯆꯪꯁꯅꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯇꯕꯨ ꯐꯍꯜꯂꯕꯗꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯥꯎꯔꯕ ꯗꯣꯛꯇꯔꯁꯤꯡ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤꯗ ꯌꯣꯠꯆꯩ ꯀꯌꯥꯁꯨ ꯐꯨꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯈꯨꯠ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯔꯁꯥꯏꯖ ꯀꯌꯥ ꯇꯧꯍꯜꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ ꯅꯪꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯅꯥꯕꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯦꯁꯦꯟꯠꯁꯤꯡ ꯐꯕ ꯌꯥꯎꯈꯤꯕ ꯎꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯄꯦꯁꯦꯟꯠ ꯐꯈꯤꯕ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯄꯦꯁꯦꯟꯠꯅꯤ ꯃꯍꯥꯛ ꯍꯞꯇꯥ ꯑꯃꯗ 3ꯂꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯄ ꯇꯣꯛꯈ꯭ꯔꯦ ꯑꯩꯅ ꯈꯜꯂꯨꯏ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯣꯔꯣꯛꯇ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯗꯨ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯀꯗꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯑꯃꯁꯤꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯐꯥꯏꯜ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯨꯔꯛꯂꯒ ꯎꯍꯟꯒꯦ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝꯗꯒꯤ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯃꯥꯡꯗꯒꯤ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯅꯤ ꯃꯍꯥꯛ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕꯤ ꯀ꯭ꯔꯤꯁꯇꯤꯟ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯗꯁꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤ ꯉꯁꯥꯏ ꯗꯣꯛꯇꯔ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯄꯦꯁꯦꯟꯠ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯦ ꯄꯦꯁꯦꯟꯠ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯖꯣꯅꯥꯊꯟ ꯀꯧꯏ ꯍꯥꯏꯔꯤꯕ ꯖꯣꯅꯥꯊꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯥꯊꯟꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯗꯦ ꯃꯁꯤꯗ ꯖꯣꯅꯥꯊꯟꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯇ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯅꯥꯔꯤꯉꯩ ꯃꯇꯝꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯐꯪꯍꯟꯈꯤꯗꯦ ꯃꯁꯤꯅꯅꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯐꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯐꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯥꯊꯟꯅ ꯃꯗꯨ ꯇꯥꯛꯄ ꯄꯥꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯎꯠꯇꯨꯅ ꯑꯩꯁꯨ ꯅꯍꯥꯛꯅ ꯅꯥꯔꯝꯕ ꯑꯅꯥꯕꯗꯨꯃꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯔꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯐꯅꯅꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯅꯥꯊꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯑꯩꯁꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤ ꯑꯩ ꯍꯤꯡꯅꯤꯡꯂꯨꯗ꯭ꯔꯕꯅꯤ ꯑꯩ ꯁꯤꯕ ꯄꯥꯝꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯅꯦꯄꯥꯜꯒꯤ ꯀꯥꯊꯃꯟꯗꯨ ꯍꯥꯏꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯒꯨꯔꯨ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯒꯨꯔꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯐꯍꯟꯕ ꯉꯝꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯔꯥ ꯀꯌꯥ ꯑꯃꯁꯨ ꯇꯝꯕꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯥꯛꯂꯤꯕ ꯄꯥꯔꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ Kamar-Taj ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯀꯌꯥꯝ ꯌꯥꯝꯕ ꯃꯃꯜꯅꯣ ꯑꯩ ꯁꯣꯏꯗꯅ ꯊꯤꯖꯒꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯣꯅꯥꯊꯟ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯃꯜ ꯍꯥꯏꯔꯤꯕꯁꯤ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯅꯥꯊꯟ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯀꯥꯊꯃꯟꯗꯨꯗ ꯂꯥꯛꯂꯦ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ Kamar-Taj ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯔꯗꯣ ꯀꯧꯏ ꯃꯣꯔꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ Kamar-Taj ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯕꯨ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯕꯤꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤ ꯒꯨꯔꯨ ꯏꯃꯥꯒꯁꯨ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯒꯨꯔꯨ ꯏꯃꯥꯗ ꯍꯪꯂꯝꯃꯤ ꯅꯍꯥꯛꯅ ꯖꯣꯅꯥꯊꯟ ꯀꯧꯕ ꯄꯦꯁꯦꯟꯠ ꯑꯃꯒꯤ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡꯕꯨ ꯐꯍꯟꯕꯤꯈꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯖꯩ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯒꯨꯔꯨ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯖꯕ ꯄꯤꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕ ꯂꯩꯈꯤꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯅꯥꯔꯝꯂꯤꯕ ꯑꯅꯥꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯅꯥꯍꯟꯕ ꯑꯣꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯒꯨꯔꯨ ꯏꯃꯥꯅ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯂꯝꯃꯤ ꯅꯍꯥꯛꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯃꯤꯁꯤꯡꯕꯨ ꯁꯔꯖꯔꯤ ꯇꯧꯔꯤꯕꯗꯨꯗ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯅꯪꯅ ꯐꯍꯟꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯁꯥꯅ ꯐꯍꯟꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯗꯨ ꯑꯩꯅ ꯁꯔꯖꯔꯤ ꯇꯧꯔꯕꯁꯨ ꯐꯍꯟꯕꯗꯤ ꯃꯗꯨ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯁꯥꯅ ꯐꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯨꯔꯨ ꯏꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯗꯒꯤ ꯐꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯖꯩ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯍꯟꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯔꯤꯁꯔꯆ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯒꯨꯔꯨ ꯏꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯂꯥꯌꯦꯡꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ आत्मा ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤ ꯑꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯌꯦꯡꯖꯍꯟꯕꯒꯤ ꯅꯤꯌꯣꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯒꯨꯔु इमागी वाफम असिदा खजिक्ता फाउबा थाजबा लेरमदे मरमदी महाक डॉक्टरनी महाक साइंस ता थाजबा मीनी मरम असिना महाकना हाइरक्लमी चाउख्रबा यूनिवर्स असिदा अखोई सिदी पिख्रबा लेंगोई मरिक अमगुमबनी अदुना आत्मा हाइबा थवाई मिरेल हाइबा असिदा आई थाजबा लैते अदुगा महाकना साउना हाइरक्लमी आइदी मफम असिदा लाक्लगा मतम मांगहल्लेदना अमदी आइगी लैजरमबा पैसा खरदुसु मफम असी यौरकनबा होनबगी भारादा सादिंग तौख्रे अदुना आई हौजिक पैसा अमता लैत्रे अदुगा आइना लाक्लुरिबा मफम असिदी थाइनंगगी वाखलोंदे हिंगबा आत्मा थवाई मीगी मरमदा थाजदुना लैबा कांगबु अमगी मरक्ता संगलुरे हाइदुना महाकना यामना साउरमी मसिदगी गुरु इमाना खंगौदना डॉक्टर स्ट्रेंज की थबाकता पंच अमा थारमी मतम असिदा डॉक्टर स्ट्रेंज की हक्चांगदगी महाकी थवाई मी अदु मिकु खरगी ओइना मपानदा थोलक्लमी अदुगा अमुक महाकी हक्चांगदा हंजिलक्लमी मसिगी मतुंगदा डॉक्टर स्ट्रेंज ने यामना ngakna करिनो नंगना हुजे एंगोना तौरिबदो अइना थक्लुरिबा चा असिदा नखोइना करी करी पोटयानसिंग यानसिन बिख्रबरा हाइना हंगलक्लमी मसिगी मतुंगदा गुरु इमाना डॉक्टर स्ट्रेंज की लाइबक्ता खुदपीना नमलगा महाकपु पृथ्वी सिगी लैरिबा डायमेंशन खुदिमक्ता थारमी अखोइगी इचम चंबा मिट असिना उबा फंगदबा डायमेंशन अदुदा महाकपु पुदुना चलमी मखल मखा कयागी डायमेंशन द पुरुरबा मतुंगदा महाक असि हानगी मफमदा हंजिलक्लमी मसिदगी गुरु इमागी वाफम अदु महाकना थाजरमी अमदी गुरु इमागी मखोंगदा तुदुना महाक पुसु हारिबा थवोंगसिंग असि ताकपी तंबिउ हाइदुना हाइजरमी अदुबु गुरु इमाना डॉक्टर स्ट्रेंज असिबु यानिंगलमदे अमदी मखोइगी कामा-ताज असिगी मपानदा तानथोरक्लमी असुमना हौजिक्ति डॉक्टर स्ट्रेंज असि गुरु इमाना हारिबा वाफमसिंग असि लोइना थाजरमी अमदी महाकना युम सुगन हलोय हाइदुना पुंग मंगा रोम कामा-ताज की थोंजिंदा फमदुना लेरमी अदुगा मथंगी सिंदो उलिबसिना मोर्दो हारिबा नुपासिना गुरु इमागी मनाक्ता संगलक्तुना हाइररी इमा महाकपुसु इमागी सिस्सा ओइना लौसिनबिउ हाइदुना अदुबु गुरु इमाना हाइरम्मी महाकी थमोय मनुंगदा लैरिबा अनम कनबा हैथोय सिंथोय गनबा मतौ अमदे अखांग कनबा मतौदो अइना उइ अदुना असिगुम्बा मियोयसिंग असे अइगी सात्र ओइना लौसिनबा की हाइना महाक हाइरक्लमी मसिदा महाकना असुमना हाइरिबगी मरमदी ममांगदा महाकना कैसिलियस कौबा नुपा अदो ताकपी तंबिरे महाकसु डॉक्टर स्ट्रेंज गुम्बा मियोय अमनी महाकपु पावरफुल ओइबा मियोय अमा ओइना सेमलबा मतुंगदा गुरु मागी मफमदा नमथाक तौरगा सेनखिबा वाफम अदु मफम असिदा फोंदोकली मसिगी मतुंगदा मोर्डोनो हाइरमी करिगुम्बा काइसिलियसना हुरगा चटखिरिबा सेना सिंग अदुदा इरिबा वारोल सिंग अदु महाकना खंगबा ngamखिबा तारबदी अखोइगी पृथ्वी सिदा यामना चौबा अमांगा ता थोहलगनी असुमना महाकना अमांगा ता थोहलकपा मतमदा कामा-ताज अमदी पृथ्वी असिबु ngak सेनबगीदमक डॉक्टर स्ट्रेंज गुम्बा हैथोय सिंथोयबा नुपा अमा दरकार ओइरकनी हाइना महाकना हाइरमी असुमना मोर्डोना गुरु इमागी मफमदा यामना कन्ना तकमनबदगी गुरु इमा सिसु ममैथंगदा डॉक्टर स्ट्रेंज असिबु महाकी छात्र ओइना लौसिनबा यारक्लमी मसिगी मतुंगदगी लोनसिलुरबा थोंग अदु हांगदोकपीदुना डॉक्टर स्ट्रेंज असि कामा-ताज की मनुंगदा पुसिनबिरक्ले मसिगी मतुंगदा सिन असि गुरु इमाना डॉक्टर स्ट्रेंज की मफमदा ताकपी तंबिबा हौख्रे अमदी महाकना मैजिक तौदुना मईगी सर्कल सिंग ममांगदा उडली अदुगा महाकना हाइरक्लमी अइना हौजिक उडलिबा सक्तम असे नखोइगी मॉडर्न ओइबा हाइबदी अनौबा मियोइबगी वाखलोंदा हाइरगदी मसिबु प्रोग्राम हाइना कौई अदुगा मसि मतौ करमना थोगनबनो हाइबदा अतोपा डायमेंशन सिंगदगी अखोइना एनर्जी सिंग सुपसिली अदुगा मफम असिदा मईगी सर्कल सिंग थोगनबनी मसिना अखोइना खुसु खुलाय अमा ओइना सिजिनबा सुइहाली हाइरमी मसी उबदा डॉक्टर स्ट्रेंज से ngakpada loikre मार्क्सी हानदी मसाना मसाबु पुनमक खंग हैरबा मियोय अमनी हाइना खंजरमदो ngasi आइबा नुमितसिदगिदी महाकसे करिसु खंग्रिबा मियोय अमनी हाइना महाकना लौजरमी मसिगी मतुंगदगिदी गुरु इमाना हाइबा वाफम खुदिमक महाकना यामना थाजबगा लोइनाना यामना लूना लौजरमी डॉक्टर स्ट्रेंज ना लीरबा लाइरिक कयासु महाकना पारमी मसिगी मतुंगदा उटलिबा सिन असिना डॉक्टर स्ट्रेंज ना मईगी एनर्जी की चक्र अदु महाकना सेमननबा कन्न होनरमी अदुबु महाक मदु पुथोकपा ngamlamde मसिदगी मोर्डोना संगसिलक्तुना डॉक्टर स्ट्रेंज सा हाइररे नंगी थमोय अदु यामना पुकनिंग लुपकदबनी नंगना चटनिंगलिबा मफम अदु नहाकना पुकनिंग संगना लाक्सिलो अदुगा हाइरिबा एनर्जी की मईगी सर्कल असि पुथोउ हाइरमी अदुबु डॉक्टर स्ट्रेंज असि यामना कन्न होनदुनसु महाक ngamlamde तांजा सिदा गुरु इमादु मफम सिदा यौशिलक्ले अमदी लैरिबा मयाम अदु चटखिनबा हाइरमी अदुगा डॉक्टर स्ट्रेंज का मबानी खक्ता मफम सिदा लैरे गुरु इमाना मईगी चक्र अदु सेमले अदुगा डॉक्टर स्ट्रेंज का मबानी सी हिमालयगी माउंट एवरेस्ट यौरमी अदुगा मफम असि यामना इंगबा मफम अमनी मसिदा गुरु इमाना हाइरमी मफम असिदा मियोइबा मना सांगलबदा पुंखाय मदगी हेना लैबा ngamloi अदुगा नहाकती मिनिट अनि गी मनुंगदा सिबा याय हाइरमी मसी हाइरमलगा गुरु इमादो मफम असिदगी चटखरे हौजिक मफम असिदा डॉक्टर स्ट्रेंज मथंदा थममले नाकल अमरोमदा मोर्डोगा गुरु इमागा लैरी मसिदा मोर्डोना हाइरमी महाक असि मफम असिदा पुसिलक्त्रबदी सोइदना सिरगनी हाइरमी मसिदा गुरु इमाना
matam ngai kisi mahaksu mai gi sarkal si puthok pa ngamna ba hona hangadabani hairami haina ringai tanja sida Dr. Strange si mahaki ayu bi thakta hona duna mai gi sarkal si puthok pa ngamduna Mount Everest tagi mafam asida phaujilpa ngamlamni masidagi Dr. Strange na matau karamna mai gi sarkal si puthokadabano amadi kayam yamna masida wakhal pukning sangadabano haibadusu mahakna hojikti khangle masigi matungdagi di Dr. Strange ase lairik kaya leptana paba horaklami masigi matungda mahakna haksangdagi thawai mi asi tongan na puthokpagi lairik adu page haina honarakpa matamda librarian wong hariba nupa asina madugi ayaba piramde amadi mahakna hairaklammi hojik nang matam watli hairiba lairik asi pananabagi damak nahak matik sadri hairaklammi masidagi mahakna mahaki magic sizinaduna lairik adu lotna huralammi aduga ahingi matamda mahaki haksangna tumduna leiraga mahaki thawai mi aduna lairik adu parammi asum tawduna mahak asi nongmagi haibagi chang asi aduki matik henjilaklammi mafam asida satra oina leiriba singsidagi mahakna mayam asidagi khwaidagi henna haibasu helaklammi masigi matungda guru imana Dr. Strange ki manakta laktuna hairare nahakti yamna thuna tamduna yamna thuna haire hairam aduna nahak asi hojikti yamna section ba secure oiba mafam amada nahak pu puragani hairam masidagi mahakna mingsen gi sangsara mada mahak pu purammi aduga mahakna hairammi mingsen gi sangsara sida nahak pu kanana su uba phanglaroi aduga nahak nadi yengningba uningliba changngingliba mafam khudingmak uba yakani hairam mingsen gi sangsara sida thokliba thodok wa thok amata aikhoi gi asengba sangsara sida thokloi hairam masiga mari leina de hairam aikhoina mingsen gi sangsara si sijinari bagi maramdi masida satra kyabu training tambiba amade section na pithribi asibu senabada sijinai aduga loinana khudong thiba tarakpa matamda khudong thiba atu dagi ngak thokna basu sijinai haina guru imana Dr. Strange tamlamni matau sum tauna Dr. Strange ase nongmagi taunari ba thabak sing ase mahaksu khanglaklammi amadi haiba adum henjilaklammi masigi matungda utliba sinasina nongmadi Dr. Strange na library da lairik parami matamasda library asibu ngak seliba misak adu leite mahakna pariba lairik asi film asigi ahan basinda Kaecilius saiba nupa aduna sena khara setlaga pukhiba lairik adu mahakna pari mahakna lairik asi adum parakpa matamda lairik asida ayekpa lai ama yauri hariba ayekpa lai siga chap manaba posak amasung mahaki manakta lairi hariba posak asi mahakna mahaki ngaksamda sijille aduga lairik asida iriba warol sing asi mahakna parami tasengna lairik asida iriba warol asi matambu control tawbagi maramda ibani masidagi mahakna sem ama maset ama charaga table mathakta thammi aduga mahaki sakra adu leiba matamda sem adu hanagi phibamda mapum amuk oiraklammi aduga ona teina ba maikeida amuk leiba matamda sem adu masa mathanta tumsilaklaga mapung phana mangkhirami masigi matungda lairik asida chena khara mangle haibasi mahakna khanglammi masi Kaecilius na setlaga pukhiba sena aduni masidagi mahakna matamgi sakra adu sijinaduna mangkhraba sena sing adu mahakna hanjilhalammi mangkhraba sena sing adu hanjilhalaba matungda mahakna lairik adu paraklami masida dormamo kouba yamna powerful oiraba alien amagi maramda irammi asumna mahakna lairik asi paba horakpa matamda mahakki manakta Mordo haiba nupa aduga librarian oiriba wonga changlaktuna nangna tawriba si karino haiduna nganglaklammi amadi makhoi anina Dr. Strange ta hairammi nahakna prakriti na piriba matam haiba pot asida yaikhai thingaiba tawriba du aranba thabakni masida nahakki thawai phawba mangba yai haina chairaklammi masidagi Dr. Strange se ngakpada loikre haibadi matam haiba sibu mahakna control tawba ngamakpasida mahak ngakpada loire amadi mahakna hanglaklammi nakhoina mafam asida leiriba sibu kari karamba thabak maktadi tawribano haina khangningba maga loina na hanglaklammi masidagi librarian oiriba wong hariba nupa asina Dr. Strange ta hairaklammi aikhoina leiriba se pithribi asibu ngak selibani hairami nahakna ngaksamda sijilamiba matambu control tawba ngamba potsak adugi maming eye of Agamotto haina kawi hariba Agamotto haibasina aikhoina ngasi phangliba sakti khudimak ase mahakna pibirambani hairami amade aikhoigi guru ima asisu mahaki sada naudani hairami aduga mahakna thong ahumgi maramda mangonda uttuna wari su sarami hariba thong ahum haina khangdariba mafam asi sanctum sanctuary haina kauba yamna maru oiba mafam ahumni haiduna su mangonda taklammi hariba thong ahum sina chatliba mafam asi amana London da thoi amana New York da thoi amana Hong Kong da thoi hariba thong ahum sina thokliba mafam asibu sanctum sanctuary haiduna yamna sengba mafam amani haina wari asita palli hariba thong ahum sidagi aikhoina pithribi asigi maikai mari da kabaja ama semduna yamna section ngak senduna khudong thiba tagada badagi ngak senduna thammani hairami masida Dr. Strange na kanadagi no aikhoina khudong thiribasi kanadagi ngak thoklibano haina hanglammi masida wong na hairami atopa planet singdagi lakpa jiba singdagi ne aikhoina ngak libasi hairami masida Dr. Strange na dormamo haribasi adura haina hanglammi masida wong na mani hairami masidagi wong na hariba dormamo haibasi yamna tamthiba aduki matik powerful oiba jiba makhalamani
mahakna leiriba universe asibu punna mahakna lawshin ba pami maruwaina khoi gi prithvi asi mahakna lawshin ba pami hairami aduga hairiba dormamo hairiba alien asina leiriba mafam asi amamba sangsar haina su kawi aduga ngasai Kaecilius hairiba nupa asina lairik asidagi sena khara setlaga pukriba asisu dormamo na leiriba amamba sangsar asidagi Kaecilius na sakti sing nina bagi damak warol sing iri haina palami Hariba setriba sena sing adu da yauriba warol sing adu paraba matung da mahangna dormamo na leiriba amamba sangsara adu dagi makhoina sakti sing nigadabani hairami matamasida Dr. Strange na hairami aidi mafam asida aigi khut asi layeng na bagi damakta lakhibani nakhoigi lan gi maraksida ai yawba pamde aduna aidi hujik aigi yumda hanjakrage haina hairingai tanja asida London gi Sanctum Sanctuary hariba asengba mafam aduda khudung thiba tare haibagi alam ama khonglaklammi aduga nakal amada utlibasina London gi senglaba mafam asibu Kaecilius haiba nupa asina yaikhai thugaibagi thabak chatharamle aduga wafam amana makhoina hujik leiriba Nepal gi Kamar-Taj hariba mafam asidagi hujik aina mamangda wari libada panjakhiba thong ahum adugi khuthangda London da chatkera Hong Kong da chatkera New York da chatkera mikup amagi manungda thong adu hangdolaga yauba yai mafam asida Kaecilius na London gi Sanctum Sanctuary asibu thugairibagi maramdi ngasai aina panjakhiba prithvi bu section na senariba kabaja adu thugaina bagi damakta mahangna tawbani mahangna kabaja si thugairaba matungda amamba sangsar da leiriba dormamo asi kauraktuna prithvi da purakna bahonari ngasai mahangna lairiktagi hukhiba sena singadugi warol singadu paduna dormamo bu kaunana ba mahaki shakti sizinaduna Kaecilius na honakre mafam asida Kaecilius na yamna sathina pokhaiba ma thokhalamni masing matungda silna si Dr. Strange si ngasai thong ahum madugi manungda ama hangdoktuna mahak London da phawdorle amadi London gi leiriba Sanctum Sanctuary hariba mafam aduda mahak sangsilaglami masida mahakna mungsena khajinduna thamba phizol ama urami hariba phizol asi mahak pu ubada lenglaklami asumna tawringi matamasida Kaecilius ki kangbu adu summa phamasta sangsilaktuna Dr. Strange ka yamna kanna phunarami asumna Dr. Strange ka Kaecilius ka phunabasida ngasai gi phizon haptuna thamliba mungsena khaba upu du kairami asumna Kaecilius na Dr. Strange bu hatlage haina tawrukpa matamda hairiba phizon aduna Kaecilius ki makhut adu phaduna Dr. Strange bu kalami asumna Dr. Strange bu amukta natte kayarak hanna hairiba phizon asina Dr. Strange bu kanbirami masigi matungda Kaecilius na Dr. Strange bu awangba mathak amadagi makhada langtharaklami masidagi phizon aduna su Dr. Strange bu tanakhiduna mahak bu kanbirami amadi phizon aduna Dr. Strange bu mathakta paikhat handuna puraklami mafam asida utliba phizon asi aduki matik powerful oiba phizol amani mafam asida satra oina tamduna leiriba kangbu sing ase makhoina tamliba mahe adu mapung pharaba matamda masa masagi oiba jadugi khulai mamam khananabagi tanja adu su leirami mi sing asina khulai bu khangadaba nate khulai sing asina masana oina mi sing adu khangadabani asumna Dr. Strange ki di yamna powerful oiraba phizol asina mahak bu khankhre adunani ngasai Kaecilius na hanana ba honarakpa matamda phizol asina mahak bu kallibasi asumna hariba phizon asina Kaecilius asi karamba khulai sizinaraga phagadabano haibadu phizol asina takpadagi Kaecilius asi tamthiraba khulai amana phajin khirami mataw asumna Kaecilius maithiba pirami matang asida Kaecilius na Dr. Strange da hairammi aina prithvi sida dormamo bu kaunana ba honaribase dormamo na mafam sida lakpa taragadi prithvi sida leiriba mi amata siraroi omor loina oirgani hariba thong asimak guru ima su tawbani aduna ni mahakna sahi lising amarom punsi duna leiribasi mahaksu lairik te iriba mantra gi khuthangda amamba sangsar dagi shakti sing lawduna omor oina na balambi adu sizinabani haina Kaecilius na Dr. Strange tamlami wafam sitabada Dr. Strange ngaklammi asumna mahak wakhalamada tawringi tanja sida Kaecilius ki kangbu singi maraktagi amana khulai ama langaktuna Dr. Strange ki thabakta panbadagi mahak sathina soklammi amadi mahakna maigi chakra adu semduna mahaki hospital da phawdoraklammi amadi mahaki nungsinarambi nupi oirambi Christine gi manakta laktuna mahak operation tawnana ba hairare aduga operation asi tawnana bagi damakta mi atopam te yahonganu nangna thanta operation asi taw haina haibadagi Christine mathandana Dr. Strange po operation tawnana ba sem sakre Dr. Strange si hojik wanthaduna leiri amadi mahaki sokliba mafam adu Christine na operation tawba hokre mafam asida Dr. Strange ki haksang dagi mahaki thawai mi adu chongthoraklami aduga mahak pu matau karamna operation tawgadabano haibadu mahak masamaki thawai mi aduna Christine da taklamni masi ubada Christine adu ngakpada loikre masidagi Christine na Dr. Strange ki thawai mi na takliba thawong sing adu mahak na matung induna operation gi thabak adu satharami asumna tawringai tanja sida ngasai Kaecilius ki kangbu singi maraktagi ama oiriba nupa adu mahaki thawai mi adu su Dr. Strange na leiriba mafam adu da laklamni sangsilakliba thawai mi si Dr.
Dr. Strange na ubadagi mahaksu sangsilaktuna mabani asi aduki matik sathina phunarami abani gi phunaba asida Kaecilius ki kangbu gi nupa aduna Dr. Strange bu lakchaba helaklami asumna tawbasida somdana Dr. Strange ki asengba haksang ase mahaki mihulna si lepkadori haibadi mahak sigadori masidagi electric shock pi nanaba khulai adu sizinaduna Dr. Strange ki thabakta electric shock pirami Punariba Dr. Strange ki thawai mi duda hen powerful oiraklami masi ubudagi Dr. Strange ki thawai mi aduna Christine gi manakta laktuna hairare aingonda electric shock adu amukka su piu haiduna asumna Christine na amukka su hanjinna pirami masidagi Dr. Strange ki thawai mi adu powerful oibe hengalaktuna Kaecilius ki kangbu oiriba nupa adu mahakna hatok pangamlami asum tawduna Dr. Strange ki haksang adu su operation loire amadi mahaki sok leba mafam adu su semjilami masi matungda Dr. Strange ki thawai mi adu mahaki haksang manungda sangsinduna mahak asi pharami asumna mahak hinglami asumna mahaki haksang asi phalaba matungda ngasai mahakna lakiba London gi Sanctum Sanctuary hariba asengba mafam adu da mahak amu halagle mafam asida guru imaga Mordo ga leiramba mahakna thengnei masida guru imana Dr. Strange da hairaklami ngasi haiba numit sidagi hariba mafam asibu ngak senbagi daita asi nangna pugadabani hairami adubu Dr. Strange na madu pamlamde amadi mahakna hairaklami aigi sinphamdi doctor ni doctor haiba sidi mi kangadabani adubu ngasi aigi khutta mi ama aina hatkre hairami masidagi guru iman hairaklami nahak nangonda piriba daita asibu hundoklaga chelage haina khalledana masida Dr. Strange na aina khoigi mafam asida ai leiba pamde adugo wafam amana nahak na punsi sangna hingba ngamlibase nahaksu phattaba mi singi manungda amani nahaksu amamba sangsardagi shakti sing sizinaduna nahak punsi sangna leiba ngambani haiba wafam asi ngasai mangonda Kaecilius na hairambadu madugi wafam adu mahangna guru imada phongdoklami Dr. Strange na wafam asi haibada guru imado masigi paukhum amata piramdana mahak satkirami masigi matungda Kaecilius ki kangbu adu mafam asida amuk lakle makoina hariba jaga asibu thugai ba pamlami masidagi Dr. Strange na mingsen gi sangsar ma semlami mahakna mingsen gi sangsar semlibagi maramdi ngasai guru imana haikibo wafam adu ningsinglakpadagini haibadi mingsen gi sangsar da thokpa thogdo wathok amata aikhoi gi asengba sangsar sida thokloi aduna amang ata amata thokloi khanbadagi mahakna mingsen gi sangsar ama semduna maduda Kaecilius ka mahaka lanthengna ba sem sakre adubu mahakna khanglamde madudi Kaecilius ase hojikti aduki matik powerful oiraba misak amani hojikti Kaecilius ase aduki matik shakti leikhrabanina Dr. Strange na semliba mingsen gi sangsar asi Kaecilius na oina control tawba ngamkhre amadi Mordo ga Dr. Strange ani asi Kaecilius na hana ba koitan tanargle makhoi su thawai hingna ba kan selami adubu Kaecilius na laksa be henjilaktuna Dr. Strange amadi Mordo asi hatkadabagi sem sakre Dr. Strange asi sigadaba ngahakta ngairaba matamda guru ima ase mafam sida yausilakre guru ima na mafam asida mahaki shakti sizinaduna mahaki oiba mafam ama semlami hariba mafam asida Kaecilius ki mingsen gi sangsar da control tawba ngambado hariba guru ima na semliba mafam asida di control tawba ngamlamde masidagi guru ima ga Kaecilius ki kangbu aduga yamna sathina phunarami Kaecilius ki kangbu asina guru ima da lakshin bangamlamde masidagi mahakna aronba lalong ama sinabaga loinana mahaki aronba khulai ama sinaduna guru ima bu yamna tamthina sokhallammi guru imana mahaki maigi sakra adu semduna Mordoga Dr. Strange ka mafam adudagi singthoraklami adubu guru ima masadi yamna sathina soklammi soklaba guru ima gi haksang ado Dr. Strange na puduna hospital amada layengna ba pusilami hauji guru ima gi haksang ase mihun lepkadaba haibadi sigadaba ngahakta ngaire mahaki haksang sidagi thawai mi adu thoktuna paithokibadu Dr. Strange na urami amadi mahaksu mahaki haksang dagi mahaki thawai mi adu thoklaga guru ima gi thawai mi adu butana duna wari sanaraklami matamasida guru ima gi thawai mi aduna Dr. Strange da hairami ai hojik chatpagi matam adu yaura male haiduna amadi ngasai Dr. Strange na mangwanda hangkibo wahang adugi paukhumsu mahang na mafamista pire madudi karigumba matamda pithribi asibu kannabagi damakta nattaba pambai sijinarakpa matangsu yawi hairami masinani aina amamba sangsardagi haibadi dor mamogi sangsardagi aina shakti sing lauduna sangsara sibu kannanaba aina honaramlibasi haina hairami hariba thawong asi nangsu matam amada soidana nangonda su yaurakhigani haina guru imana hairamle masi matungda guru imado ai satpagi matam yaure haiduna mahak satkirami mataw sum tawna guru ima ase mafam asida sire masi matungda sinasi Mordo ga Dr. Strange kase Sanctum Sanctuary oiriba Hong Kong gi senglaba mafam aduda amuk chatle Dr. Strange na mafam asida chatlibagi maramdi makoina khangi madudi Kaecilius na hariba Hong Kong gi senglaba jaga asisu makoina manghan takhangani khangbadagi makoina mafam asida lakpani adubu makoina yoksilakpa matamdadi Kaecilius na hariba jaga asi manghan takhanba loiramle amadi librarian oiba wong adusu makoina hatoklamle aduga dor mamobu mafam asida kaubagi thabaksu pangthokpa loisilamle
मसी उबदा डॉक्टर स्ट्रेंज ना महाकी ngakta siriba lik haibadi time stone gi power adu sinaduna mafam asida thokriba thogdo wa thok khudingmak mahakna amuk reverse tawraklami haibadi amuk hanjil halaklami mahakna matam masibu amuk hanna hangat hanbasida ngasai sikraba librarian wong adu hingalaklami hojik mafam asida dormamo gi sangsara adu gi thong adu hangduna leiramle hariba thong asi matam asi hangat halabani na thong asi lon bahuraklami adubu hariba tanja asida Kaecilius na Dr. Strange da mahaki khulai na tharaklami masidagi Dr. Strange tu laimai da turami masidagi mahak na matambu control tawraga leiriba sakra do laimai da yeshinduna palami masidagi hojik oiriba matam ase sap leptuna punglep leptuna laikre lengli paliba jiba khudimak amadi sitliba nungsit phawba chap leptuna laikre masigi matungda Dr. Strange na dormamo gi sangsara duda sangsilami asumna Dr. Strange na dormamo gi amamba sangsara duda sangsinbadu ubada Kaecilius na hairami mahak hojikti masana masabu dormamo gi mafamda surrender tawre haina hairami adubu Dr. Strange na yamna heisingba lalong ama mahakna seasonary mahakna time stone gi matengna matam masibu akaknaba loop amada mahakna phaduna thamlami mahakna semliba time loop asigi manungda thokliba thodok ase hanjin pangthokadabani asumna mahakna dormamo gi manakta sanglaktuna dormamo da singnarure masidagi dormamo na mahakpu halami adubu mahakna semkiba time loop aduna maram oiduna mahakse hanjin hingatuna adum laklami masidagi dormamo na mahakpu hanjin halami kayarak hanna hali adubu hanigi mafam aduda adumak halaklami aduga Dr. Strange na dormamo gi mafamda hairami aina hojik semlaga thamliba time loop asidagi ibani namthokpa ngamlaroi hairiba time loop asida hojikti ibani phajinduna thamkhre masidagi hangatpasu yararoi kumthabasu yararoi hairami karigumba nangna time loop asidagi namthokpa pamlabadi pithribi bu nangna lawsinge tawribasi thado u amadi nangi mioi sing asi puduna aikhoigi solar system asidagi yamna lapna satkhro haina hairami matamasida dormamo na hairiba wafamasi yaramde hanjin mahakna Dr. Strange wo halami asumna dormamo asi Dr. Strange wo hanjin hatpadagi mahaksi kok ngawba haibadu oikhalakle masidagi Dr. Strange na hairiba wafam adu mahak yarage hairaklami asumna Dr. Strange ga dormamo ga yanaraba matungda Dr. Strange ase pithribi gi laimai da amuk halakle masigi matungda Kaecilius amadi mahakki kangbu sing ase ngasai dormamo gi sangsar oriba amamba sangsar aduda matam supagi oina puduna satkhre asumna aranba tawbana maithire achumba satpa Dr. Strange na lana sida mai pakba haibadu oire adubu Dr. Strange ki kangbu oiriba Mordo asi Dr. Strange na tawriba thabak asida yamna saurami mahang hairaklami prakriti na thambirami ba asengba lambi adu nahakna thugaiduna lana si mai pakbani hairiba thugaibasi aikhoina khangdabagi wani mamangdasu guru imana thugaibiramle masigi matungda nahakna su thugaire aduna hairiba lambi asi aidi satpa pamdre nakhoigi marakta ai yauroroi hairamlaga mahak satkirami masigi matungda utliba sin asi Dr. Strange na mahakki ngaksamda siramba lik haibadi eye of Agamotto haina khangnariba time stone yawba lik adu hanagi mafam aduda mahakna amuk thamjinbire matamasida wong hariba nupasna Dr. Strange na hairami hojikti guru ima sire haiba pawase universe ki mafam khudimakta atopa phatrava alien singna paw taramlagani aduna atopa alien singna khoigi prithvi sida landana bagi damakta sem saduna leinaramagani wafam sitabda Dr. Strange na aikhoi su lanthengna bagi damakta sem sare haina hairaga film si matang sida loisille ngasi gi aigi explanation asi kamdo bagi haibadu mayamna comment box ta thambiramu amadi aina haibada si thahuba amadi soikiba leiba matamda mayamda ngakpiu haiba wafam thamjari matungda sigumna international movie sing Manipuri da explanation tabina bagi damakta aigi movie story Manipur haiba channel sibu subscribe tawbiu haizaraga ngasi gi oina di video si matang sida loisinjarage Shanjit sharma na amuk hana mayambu khuramjari